Gwaltabi village sa thokiba thodok adugi matangda yengsinbinaba Manipuri Governor Ajay Kumar Vala da Rajya Sabha ki MP Eningthau Leisemba Sanajaoba na taksinkhre cherol aduda hai tha asigi haukiba tang kunda state government na sponsor tawda journalist group amana Manipur state transport bus da manga suba shiroi festival ki paulo chatkiba aduda Gwaltabi village ta khamduna bus aduda thariba Manipur haiba wahi adu lauthoknaba khanghalakpadagi paumising adu paulokdana halakhe hariba thodok asi yamna laibak thiba miyamna defense personnel singda Thamliba thazab adu manglakpa yaba thawong amani journalist asi democracy ki mari suba pillar ni haina su longribani Regiment ki personnel singna chathakiba thawong aduda miyamna wahang kaya amasu hangnarakli state bus da Manipur state transport haina thaduna journalist singna chatpa asi illegal oirabra state bus da Manipur haina thaba asi karigi yaroidaribano haiba wahang kaya lakle army personnel singi thawong adu makoi masana tawkhibra natraga administrative authority dagi hairakpagi matung ina chathakibra हाइबसे इन्वेस्टिगेशन चथारगा मतुंगदा खंगबा ngamgani natrabadi lairiba government asi leitraba amakum miyamgi mitta uraklegani haiduna Manipurda thokliba irang asi tapna mahoksagi punsida hanjilakpa haurakpagi tangkak asida security agency single hena kumang chausanaba honaba changi miyamna Manipuri governor thajaba thambaga loidana lana tawriba sing thidoktuna sabchaba action lokhatpiu haina taksinkhre